के khalingay hoi khidara pakachai lamlan bi kanagi ngasi hayeng kotek na phongdo ke khalingay hoi khidara pakachai lamlan bi kanagi yingsinada tumin musinada rangna misum haiba minok torangi mikuk khoden khanjai thana tanok jai manglan tai bangani matasu thamoi nungdalo na thamlakasu kaya di koire chahi komja phongdu pare ngamda chakla pawana karam kana khandi doi nungna punsi se tumina bolayu yadare icham samna leiram ba wakhal su ngasi de lai ta fom bu khangdare hingau ngau na leiram ba punsi se tumina bolayu yadare icham samna leiram ba wakhal su ngasi de lai ta fom bu khangdare Pangshinna mana haki nungshina todona Ningol pukninga se kayada wahallava Yingshina tumin musinada rangna misum haiba minok torangi Mikuk khoden khanjai thana tanok jai manglan tai bangani matasu thamoi nungdalo na thamlakasu kaya di koire chahi komja phongdu pare ngamda chakla pawana karam kana khandi doi nungna Adorashu Yingsinada tumin musinada rangna misum haiba minok torangi Mikuk khoden khanjai thana tanok jai manglan tai bangani matasu thamoi nungdalo na thamlakasu kaya di